ꯌꯦꯡꯉꯤꯕ ꯅꯪꯁꯦ ꯃꯃꯥꯡꯁꯦ 2025ꯗ ꯋꯦꯠ ꯂꯣꯁ ꯇꯧꯕ ꯉꯝꯗꯕꯒꯤ ꯃꯔꯝꯁꯦ ꯀꯔꯤꯒꯤꯅꯣꯗꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯈꯩꯅꯀꯣ ꯋꯦꯠ ꯂꯣꯁ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯃꯟ ꯑꯣꯏꯅ ꯇꯧꯅꯕ ꯑꯁꯣꯏꯕ ꯃꯉꯥ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯌꯦꯡꯉꯤꯕ ꯅꯪꯁꯨꯀꯣ ꯁꯤꯒꯤ ꯑꯁꯣꯏꯕꯈꯩꯁꯤꯕꯨ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯕ 2026ꯁꯤꯗꯁꯨꯅꯦ ꯋꯦꯠ ꯂꯣꯁ ꯑꯗꯨꯝ ꯇꯧꯕ ꯉꯝꯃꯔꯣꯏꯕ ꯑꯗꯣ ꯐꯔꯦ ꯁꯦꯝꯗꯣꯛꯃꯤꯟꯅꯔꯁꯤ ꯑꯩꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯂꯩꯔꯝꯒꯦꯕꯀꯣ ꯑꯩꯁꯦ ꯊꯥꯏꯅꯗꯒꯤ ꯅꯣꯏꯕ ꯍꯟꯊꯅꯕꯁꯦ ꯆꯍꯤ ꯀꯌꯥꯅꯦꯕ ꯑꯩꯅ ꯍꯣꯠꯅꯔꯤꯁꯦ ꯑꯩꯁꯦ ꯋꯦꯠ ꯂꯣꯁ ꯇꯧꯅꯕ ꯃꯈꯜ ꯃꯈꯜ ꯑꯩꯅ ꯍꯣꯠꯅꯖꯔꯤꯁꯦ ꯑꯗꯣ ꯅꯣꯏꯕ ꯍꯟꯊꯕꯁꯦ ꯁꯨꯡꯑꯣꯏ ꯍꯟꯊꯔꯛꯇꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ꯭ꯔꯥ ꯑꯩꯅ ꯋꯦꯠ ꯂꯣꯁ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕ ꯁ꯭ꯇꯥꯏꯜꯗꯣ ꯂꯥꯜꯂꯒ ꯂꯩꯔꯝꯃꯦꯕ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯋꯦꯠ ꯂꯣꯁꯁꯦ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯈꯪꯉꯛꯄꯗꯒꯤꯗꯤ ꯑꯩ ꯀꯦꯖꯤ 35 ꯍꯦꯟꯅ ꯋꯦꯠ ꯂꯣꯁ ꯇꯧꯔꯒ ꯕꯣꯗꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯇꯧꯈ꯭ꯔꯦ ꯑꯦꯞꯁꯐꯥꯎ ꯚꯤꯖꯤꯕꯜ ꯑꯣꯏꯔꯦꯀꯣ ꯑꯩ ꯈꯛ ꯅꯠꯇꯅꯀꯣ ꯃꯃꯥꯡ ꯆꯍꯤ 2025ꯁꯤꯗ ꯑꯩ ꯀ꯭ꯂꯥꯏꯟ 60 ꯍꯦꯟꯅ ꯋꯔꯛ ꯇꯧꯃꯤꯟꯅꯔꯒ ꯋꯦꯠ ꯂꯣꯁꯀꯤ ꯖꯔꯅꯤꯗ ꯆꯪꯕ ꯍꯧꯍꯟꯈ꯭ꯔꯦ ꯀꯦꯖꯤ 10 ꯍꯦꯟꯅ ꯇꯥꯕ ꯌꯥꯎꯈ꯭ꯔꯦ ꯀꯦꯖꯤ 35 ꯍꯦꯟꯅ ꯇꯥꯕ ꯌꯥꯎꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯅꯪꯅ ꯋꯦꯠ ꯂꯣꯁ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯇꯧꯔꯝꯕ ꯌꯥꯕ ꯑꯁꯣꯏꯕ ꯃꯉꯥ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯁꯦꯝꯗꯣꯛꯃꯤꯟꯅꯔꯁꯦ 2026ꯁꯤꯗꯗꯤ ꯋꯦꯠ ꯂꯣꯁꯁꯦ ꯇꯧꯍꯜꯂꯁꯦꯕꯀꯣ ꯐꯔꯦ ꯍꯧꯖꯤꯜꯂꯁꯦ ꯑꯍꯥꯟꯕ ꯑꯣꯏꯅꯀꯣ ꯃꯤꯈꯩꯅ ꯋꯦꯠ ꯂꯣꯁ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯝ ꯌꯥꯝ ꯀꯃꯟ ꯑꯣꯏꯅ ꯇꯧꯅꯕ ꯑꯁꯣꯏꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯗꯥꯏꯠꯇꯒꯤ ꯀꯥꯔꯗꯤꯑꯣꯗꯅ ꯍꯦꯟꯅ ꯐꯣꯀꯁ ꯄꯤꯕ ꯌꯦꯡꯉꯣꯕ ꯁꯤꯃꯤꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯇꯧꯔꯝꯒꯅꯦꯕ ꯑꯍꯥꯟꯕ ꯑꯩꯈꯣꯏꯁꯦꯀꯣ ꯀꯩꯅꯣ ꯇꯧꯅꯕ ꯋꯦꯠ ꯂꯣꯁ ꯇꯧꯅꯕ ꯍꯣꯠꯅꯕꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ ꯈꯣꯠꯄꯅ ꯂꯥꯛꯑꯅꯦꯕ ꯑꯩ ꯏꯁꯥꯃꯛꯁꯨ ꯇꯧꯔꯝꯃꯤꯅꯦ ꯊꯥꯏꯅ ꯅꯣꯛꯅꯤꯡꯉꯤꯅꯦ 2022ꯗꯅꯦꯕꯀꯣ ꯑꯩꯁꯦ ꯅꯨꯄꯤꯒ ꯀꯣꯏꯔꯤꯉꯩ ꯃꯇꯝꯅꯤꯅꯦ ꯑꯌꯨꯛꯁꯤꯗꯀꯣ ꯑꯩꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯀꯥꯏꯅ ꯅꯨꯄꯤꯁꯦ ꯊꯥꯔꯝꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯁꯦ ꯂꯝꯄꯥꯛꯇ ꯊꯣꯛꯑꯒ ꯐꯨꯠꯕꯣꯜ ꯁꯥꯟꯅꯗꯣꯏꯅꯦꯕ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯁꯦ ꯃꯤ ꯃꯌꯥꯝꯒ ꯁꯥꯟꯅꯔꯝꯗꯣꯏꯒ ꯃꯥꯟꯗ꯭ꯔꯥ ꯅꯠꯇꯦꯕ ꯑꯩ ꯏꯁꯥ ꯏꯇꯣꯝꯗꯅꯦ ꯖꯒ꯭ꯂꯤꯡꯕꯨ ꯇꯧꯕ꯭ꯔꯣ ꯏꯇꯣꯝꯇ ꯀꯥꯎꯔꯒꯅꯦ ꯐꯨꯠꯕꯣꯜꯁꯦ ꯏꯇꯣꯝ ꯁꯥꯟꯅꯗꯣꯏꯕ ꯑꯁꯦꯡꯕ ꯏꯇꯣꯝꯗꯅꯦꯕꯀꯣ ꯐꯨꯠꯕꯣꯜꯁꯦ ꯂꯝꯄꯥꯛꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯁꯥꯟꯅꯗꯣꯏꯁꯦ ꯑꯩꯁꯦ ꯋꯦꯠ ꯂꯣꯁ ꯇꯧꯅꯕꯅꯦ ꯀꯥꯏꯅꯒ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯁꯥꯟꯅꯗꯣꯏꯅꯦꯕꯀꯣ ꯁꯤꯒꯤꯁꯦ ꯁꯤꯗ ꯈꯛ ꯐꯣꯀꯁ ꯄꯤꯕꯤꯕ ꯑꯩꯅ ꯑꯗꯨꯒ ꯆꯥꯕꯗꯗꯤ ꯐꯣꯀꯁ ꯄꯤꯗꯕ ꯑꯩꯅ ꯈꯟꯈꯤꯕ ꯃꯇꯝꯗꯨꯗ ꯑꯩ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯔꯕꯅꯤꯅ ꯍꯨꯃꯥꯡꯒ ꯈꯔ ꯂꯧꯊꯣꯛꯑꯕꯅꯤꯅ ꯑꯩꯁꯦ ꯑꯗꯨꯝ ꯌꯥꯔꯅꯤ ꯆꯥꯕꯗꯤ ꯍꯥꯟꯅꯒꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯍꯥꯏꯁꯦ ꯕꯣꯔꯥ ꯆꯥꯕꯗꯨꯅꯤꯀꯣ ꯑꯩꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯍꯥꯏꯁꯦ ꯆꯥꯕꯗꯤ ꯑꯗꯨꯝ ꯀꯛꯇ꯭ꯔꯁꯨ ꯌꯥꯅꯤ ꯈꯜꯂꯒ ꯑꯩꯁꯦ ꯄꯨꯡꯆꯥ ꯆꯥꯁꯜꯂꯦꯕ ꯑꯗꯨꯝ ꯑꯩꯒꯤ ꯆꯥꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯅ ꯑꯩꯁꯦ ꯀꯩꯅꯣꯁꯦ ꯅꯣꯏꯔꯒꯗꯤ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯁꯤꯒꯤ ꯃꯔꯝ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯅꯅꯦ ꯀꯥꯔꯗꯤꯑꯣꯗꯒ ꯕꯔꯟ ꯇꯧꯔꯤꯕ ꯀꯦꯂꯣꯔꯤꯁꯦ ꯌꯥꯝꯗꯦꯕ ꯁꯤꯗꯤ ꯅꯣꯡꯃꯒꯤ TDEE ꯑꯅ ꯇꯣꯇꯦꯜ ꯗꯦꯂꯤ ꯏꯅꯔꯖꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯅ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯅ ꯅꯣꯡꯃꯗ ꯕꯔꯟ ꯇꯧꯔꯤꯁꯦ ꯁꯤꯗ ꯀꯥꯔꯗꯤꯑꯣ ꯑꯣꯏꯔꯣ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯗꯅꯒꯅꯦ ꯀꯩꯅꯣ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯔꯤꯁꯦ ꯁꯤꯗꯤ 5 to 10% ꯈꯛꯇꯅꯦꯕ ꯌꯥꯝꯗꯦꯕ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯁꯨꯃꯥꯏꯅꯅꯦ ꯍꯥꯏꯔꯣꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯥꯔꯗꯤꯑꯣꯁꯦ ꯃꯜꯇꯤꯄꯜ ꯆꯣꯏꯁ ꯀꯣꯏꯁꯟꯅꯦꯅ ꯍꯥꯏꯔꯁꯦꯕꯀꯣ ꯑꯦꯛꯖꯥꯝ ꯑꯃ ꯊꯥꯗꯣꯔꯦ ꯍꯥꯏꯔꯁꯦꯕꯀꯣ ꯅꯪꯁꯦ ꯁꯤꯗ ꯃꯜꯇꯤꯄꯜ ꯆꯣꯏꯁ ꯀꯣꯏꯁꯟꯗꯒꯤ 20% ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯆꯨꯝꯅꯒꯤ ꯀꯣꯏꯁꯟꯗꯒꯤ 80% ꯂꯥꯛꯀꯅꯤꯅ ꯍꯥꯏꯔꯦꯕꯀꯣ ꯁꯤꯗ ꯅꯪꯅꯀꯣ ꯃꯜꯇꯤꯄꯜ ꯆꯣꯏꯁ ꯀꯣꯏꯁꯟꯁꯤꯗ ꯑꯗꯨꯝ ꯐꯣꯀꯁ ꯄꯤꯔꯒ ꯂꯩꯔꯕ ꯑꯗꯨꯝ ꯁꯤꯗ ꯅꯪꯒꯤ ꯀꯣꯏꯁꯟ ꯑꯁꯥꯡꯕꯈꯩꯗꯣ ꯀꯩꯅꯣꯒꯤ ꯆꯨꯝꯅꯒꯤ ꯀꯣꯏꯁꯟꯈꯩꯗꯣ ꯃꯋꯥ ꯂꯧꯗꯦꯅ ꯈꯜꯂꯒ ꯂꯩꯔꯕ ꯑꯗꯨꯒ ꯅꯪꯅ ꯃꯜꯇꯤꯄꯜ ꯆꯣꯏꯁ ꯀꯣꯏꯁꯟꯁꯦ ꯁꯤꯗ ꯐꯨꯜ ꯃꯥꯔꯛ ꯐꯪꯉꯒꯁꯨ ꯅꯪ 100ꯀꯤ ꯃꯅꯨꯡꯗ 20 ꯈꯛ ꯐꯪꯉꯒ ꯅꯪ ꯐꯦꯜ ꯑꯣꯏꯒꯅꯦꯕ ꯑꯗꯨꯕꯨ ꯀꯩꯒꯨꯝꯕꯀꯣ ꯅꯪꯅꯅꯦ ꯃꯜꯇꯤꯄꯜ ꯆꯣꯏꯁ ꯀꯣꯏꯁꯟꯁꯦ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯔꯒꯅꯦꯀꯣ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯀꯣꯏꯁꯟꯗꯨꯗ ꯈꯛ ꯐꯣꯀꯁ ꯄꯤꯕꯤꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪ 80ꯗꯣ ꯐꯪꯉꯒ ꯅꯪꯁꯦ ꯄꯥꯁ ꯏꯔꯥꯏ ꯂꯥꯏꯅ ꯇꯧꯒꯅꯦꯕ ꯁꯤꯗ ꯑꯃꯨꯛ ꯅꯪꯅ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯕ ꯃꯤꯅꯦ ꯑꯩꯗꯤ 100ꯀꯤ ꯃꯅꯨꯡꯗ 100ꯄꯨ ꯊꯣꯝꯅꯕ ꯍꯣꯠꯅꯗꯣꯏꯅꯤ ꯍꯥꯏꯔꯒ ꯀꯥꯔꯗꯤꯑꯣꯒ ꯗꯥꯏꯠꯀ ꯐꯖꯅ ꯐꯣꯀꯁ ꯄꯤꯕꯤꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ 100ꯃꯨꯛ ꯐꯪꯕ ꯌꯥꯒꯅꯦꯕ ꯉꯁꯥꯏꯒꯤ 80 ꯀꯣꯏꯁꯟ ꯑꯣꯏꯈꯤꯕꯗꯣ ꯗꯥꯏꯠꯅꯦꯕ ꯉꯁꯥꯏ ꯑꯗꯨꯒ 20 MCQ ꯑꯣꯏꯈꯤꯕꯗꯣ ꯀꯥꯔꯗꯤꯑꯣꯅꯦꯅ ꯈꯟꯕꯤꯌꯣꯕ ꯁꯨꯃꯥꯏꯅ ꯇꯧꯈꯠꯂꯛꯄ ꯃꯇꯝꯗꯅꯦꯀꯣ ꯅꯪꯅ ꯑꯗꯨꯗ MCQꯗꯣ ꯑꯗꯨꯗ ꯈꯛ ꯐꯣꯀꯁ ꯄꯤꯕꯤꯔꯒꯗꯤ ꯅꯪ ꯑꯦꯛꯖꯥꯝ ꯐꯦꯜ ꯑꯣꯏꯒꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯥꯔꯗꯤꯑꯣꯗ ꯈꯛ ꯐꯣꯀꯁ ꯄꯤꯕꯤꯔꯕ ꯑꯗꯨꯒ ꯗꯥꯏꯠꯁꯤꯅ ꯃꯋꯥ ꯂꯧꯕꯤꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪ ꯅꯣꯏꯕ ꯁꯨꯡꯍꯟ ꯍꯟꯊꯔꯣꯏꯕꯀꯣ ꯑꯗꯨꯅ ꯑꯅꯤꯃꯛꯇ ꯐꯣꯀꯁ ꯄꯤꯕꯤꯌꯣꯕꯀꯣ ꯁꯤꯒꯤ ꯑꯁꯣꯏꯕꯁꯤꯃ ꯁꯦꯝꯗꯣꯛꯄꯤꯔꯣꯀꯣ ꯀꯥꯔꯗꯤꯑꯣꯗꯒꯤ ꯗꯥꯏꯠꯅ ꯍꯦꯟꯅ ꯐꯣꯀꯁ ꯄꯤꯕꯁꯦ ꯁꯤꯃ ꯑꯔꯥꯟꯕꯅꯤꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯁꯤꯁꯨ ꯀꯥꯔꯗꯤꯑꯣꯒꯤ ꯃꯇꯥꯡꯗꯅꯦ ꯁꯤꯅ ꯑꯃꯨꯛ ꯀꯥꯔꯗꯤꯑꯣ ꯌꯥꯝ ꯍꯦꯟꯅ ꯇꯧꯁꯟꯕ ꯌꯦꯡꯉꯣꯕ ꯁꯤꯁꯨꯀꯣ ꯊꯥꯏꯅꯗꯒꯤ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯅꯕꯨ ꯑꯣꯏꯔꯣ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯑꯍꯥꯟꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯍꯥꯏꯔꯝꯗꯣꯏꯁꯤꯀꯣ ꯅꯣꯏꯕ ꯍꯟꯊꯒꯦꯗꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯌꯥꯝ ꯇꯧꯅꯦ ꯍꯨꯃꯥꯡ ꯌꯥꯝ ꯂꯧꯊꯣꯛꯎꯅꯦ ꯍꯥꯏꯅꯩꯌꯦꯕꯀꯣ ꯁꯤꯒꯤꯁꯦ ꯄꯨꯂꯞ ꯂꯥꯜꯂꯦꯗꯤ ꯍꯥꯏꯔꯣꯏꯒꯦ ꯑꯗꯨ ꯂꯥꯜꯂꯦꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯔꯣꯀꯣ ꯑꯩꯈꯣꯏꯅꯀꯣ ꯍꯨꯃꯥꯡꯒꯨꯝꯕ ꯂꯧꯊꯣꯛꯄ ꯈꯣꯠꯄ ꯍꯥꯏꯕꯁꯦ ꯑꯩꯅ ꯉꯁꯥꯏꯁꯨ ꯍꯥꯏꯈꯤꯕꯗꯣ ꯋꯦꯠ ꯂꯣꯁ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯀꯥꯔꯗꯤꯑꯣ ꯇꯧꯕ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯁꯤꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯔꯤꯁꯦ ꯌꯥꯝꯗꯦꯕ ꯅꯣꯡꯃꯗ ꯀꯦꯂꯣꯔꯤꯁ ꯕꯔꯟ ꯇꯧꯔꯤꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦꯀꯣ ꯅꯪꯅ ꯃꯌꯥꯝ ꯇꯧꯁꯟꯕ ꯃꯇꯝꯗꯅꯦ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯕꯗꯒꯤꯗꯤ ꯋꯦꯠ ꯂꯣꯁꯇꯅꯦ ꯀꯥꯎꯟꯇꯔ ꯄ꯭ꯔꯗꯛꯇꯤꯞ ꯑꯣꯏꯔꯛꯀꯅꯦꯕ ꯍꯥꯏꯕꯗꯤ ꯍꯦꯟꯅ ꯇꯞꯊꯍꯜꯂꯛꯀꯅꯦꯕ ꯅꯪꯅ ꯁꯨꯃꯥꯏꯅ ꯍꯥꯏꯖꯔꯦꯕꯀꯣ ꯏꯁꯇꯥꯔꯁꯟ ꯑꯩꯗꯤ ꯗꯥꯏꯠꯇꯁꯨ ꯐꯣꯀꯁ ꯄꯤꯒꯅꯤ ꯑꯗꯒꯤꯗꯤ ꯀꯥꯔꯗꯤꯑꯣꯗꯁꯨ ꯐꯖꯅ ꯐꯣꯀꯁ ꯄꯤꯒꯥꯏꯗꯣꯏꯅꯤ ꯀꯩꯅꯣ ꯕ꯭ꯔꯣ ꯀꯩ ꯀꯥꯏꯒꯦ ꯁꯤꯁꯤꯕꯣꯅ ꯍꯥꯏꯕꯀꯣ ꯍꯣꯏ ꯅꯪ ꯍꯥꯏꯗꯣ ꯊꯤꯑꯣꯔꯤꯗꯗꯤ ꯇꯥꯔꯦ ꯑꯁꯦꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯒꯕꯨꯗꯤ ꯐꯔꯦꯕꯀꯣ ꯑꯗꯣ ꯄ꯭ꯔꯦꯛꯇꯤꯀꯦꯜꯗ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯌꯥꯔꯣꯏꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ꯭ꯔꯥ ꯅꯪ ꯑꯦꯛꯁꯔꯁꯥꯏꯁ ꯑꯗꯨꯝ ꯇꯧꯔꯒꯗꯤ ꯅꯪ ꯅꯁꯥꯁꯦ ꯌꯥꯝ ꯆꯣꯛꯊꯔꯒ ꯑꯗꯨꯝ ꯂꯩꯒꯅꯦꯕ ꯁꯤꯃꯗꯤ ꯀꯃꯟ ꯁꯦꯟꯁꯅꯤꯀꯣ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯃꯇꯝꯗ ꯅꯪꯁꯦ ꯑꯗꯨꯝ ꯆꯣꯛꯊꯔꯒꯗꯤ ꯂꯥꯡꯉꯛꯄꯁꯦ ꯃꯍꯧꯁꯥꯅꯦꯕ ꯑꯗꯨ ꯅꯪꯅ ꯆꯥꯗ꯭ꯔꯦ ꯍꯥꯏꯔꯁꯦꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯒꯤ ꯏꯅꯔꯖꯤꯁꯦ ꯄꯨꯔꯥ ꯕꯔꯕꯥꯠ ꯇꯥꯔꯒ ꯂꯩꯔꯅꯤꯕ ꯅꯪ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝꯁꯦ ꯌꯥꯝ ꯆꯪꯒꯅꯤꯀꯣ ꯀꯥꯔꯗꯤꯑꯣ ꯃꯌꯥꯝ ꯇꯧꯁꯜꯂꯛꯑꯗꯕꯅꯤꯅ ꯑꯦꯛꯁꯔꯁꯥꯏꯁ ꯃꯈꯜ ꯃꯌꯥꯝ ꯇꯧꯔꯛꯑꯗꯕꯅꯤꯅ ꯑꯗꯨꯒ ꯅꯪꯁꯦꯀꯣ
ꯑꯗꯨꯒꯤ ꯑꯦꯛꯁꯔꯁꯥꯏꯁꯇꯨꯗ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯅꯪꯁꯦ ꯑꯇꯣꯞꯄ ꯊꯕꯛ ꯊꯧꯔꯝ ꯀꯩꯀꯥꯗ ꯏꯅꯔꯖꯤꯒ ꯑꯝꯇ ꯌꯥꯎꯗꯕꯤꯗ ꯂꯣꯏꯅꯃꯛ ꯀꯥꯏꯔꯛꯑꯅꯦꯕ ꯅꯪꯒꯤ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯇ ꯂꯣꯏꯅꯃꯛ ꯁꯣꯛꯂꯛꯑꯅꯦꯕꯀꯣ ꯑꯗꯨꯅ ꯀꯥꯔꯗꯤꯑꯣ ꯕꯣꯔꯥ ꯑꯃ ꯇꯧꯁꯟꯕ ꯀꯥꯔꯗꯤꯑꯣ ꯃꯌꯥꯝ ꯇꯧꯁꯟꯕ ꯑꯦꯛꯁꯔꯁꯥꯏꯁ ꯃꯌꯥꯝ ꯇꯧꯁꯟꯕꯒꯤ ꯍꯩꯅꯕꯤ ꯂꯩꯔꯝꯃꯒꯗꯤꯅꯦ ꯁꯦꯝꯗꯣꯛꯄꯤꯌꯣ ꯅꯣꯡꯃꯗ ꯄꯨꯡ ꯑꯃꯃꯨꯛ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯃꯇꯝꯗ ꯑꯗ ꯌꯥꯝ ꯊꯤꯅ ꯋꯦꯠ ꯂꯣꯁꯀꯤ ꯑꯣꯏꯅꯗꯤ ꯑꯣꯀꯦ ꯇꯥꯔꯦ ꯗꯥꯏꯠꯇ ꯍꯦꯟꯅ ꯐꯣꯀꯁ ꯄꯤꯕꯤꯔꯒ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯑꯣꯏꯅ ꯑꯁꯣꯏꯕꯁꯦꯀꯣ ꯋꯦꯠ ꯂꯣꯁ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯗꯥꯏꯇꯤꯡ ꯇꯧꯔꯦ ꯍꯥꯏꯔꯒꯗꯤ ꯖꯪ ꯐꯨꯗ ꯑꯝꯇ ꯆꯥꯕ ꯌꯥꯔꯣꯏꯅ ꯈꯟꯕꯒꯤ ꯍꯩꯅꯕꯤ ꯑꯃꯁꯨ ꯂꯩꯌꯦꯕ ꯑꯍꯥꯟꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯀꯣ ꯁꯤꯒꯤꯁꯤꯅꯅꯦꯀꯣ ꯀꯥꯟꯅꯕꯗꯒꯤꯗꯤ ꯑꯩꯈꯣꯏꯗ ꯃꯥꯡꯖꯕꯅ ꯍꯦꯜꯂꯦꯕ ꯌꯦꯡꯉꯣꯕꯀꯣ ꯑꯩꯈꯣꯏꯁꯨ ꯋꯦꯠ ꯂꯣꯁ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯦ ꯗꯥꯏꯇꯤꯡ ꯇꯧꯔꯗꯤ ꯖꯪ ꯐꯨꯗ ꯑꯗꯨ ꯑꯆꯣꯏꯄ ꯑꯝꯇ ꯆꯥꯕ ꯌꯥꯔꯣꯏꯗꯕꯅꯤꯅꯅꯦ ꯈꯜꯂ ꯂꯩꯕꯗꯩꯅꯦ ꯑꯩꯈꯣꯏ ꯗꯥꯏꯇꯤꯡ ꯇꯧꯁꯦ ꯑꯗꯨꯝ ꯌꯩꯊꯣꯛꯑ ꯂꯩꯔꯅꯦꯕ ꯌꯦꯡꯉꯣꯕ ꯅꯪꯁꯨꯀꯣ ꯕꯥꯏ ꯕꯥꯏ ꯅꯤꯔ ꯉꯥꯎꯊꯣꯛꯑꯝꯃꯅꯤ ꯑꯩꯁꯦ ꯈꯔ ꯆꯥꯔꯨꯔꯕꯅꯤ ꯌꯨꯝꯒꯤ ꯀꯩꯅꯣꯅꯦ ꯌꯨꯝꯒꯤ ꯆꯥꯛ ꯆꯥꯃꯤꯟꯅꯕꯔꯣ ꯏꯃꯣꯏꯅꯨꯒꯤ ꯉꯥ ꯑꯗꯨ ꯑꯗꯥ ꯆꯥꯔꯝꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯅꯪ ꯍꯧꯖꯤꯛ ꯑꯩꯁꯦ ꯗꯥꯏꯇꯤꯡ ꯇꯧꯕ ꯍꯧꯔꯒꯗꯤ ꯆꯥꯕ ꯌꯥꯔꯣꯏꯅꯦꯅ ꯈꯟꯕꯁꯤꯅꯅꯦꯀꯣ ꯅꯪꯁꯦ ꯈꯔ ꯂꯩꯔ ꯍꯧꯒꯦ ꯈꯔ ꯂꯩ ꯃꯊꯪ ꯍꯞꯇꯥꯗꯒꯤ ꯍꯧꯒꯦ ꯃꯊꯪ ꯍꯞꯇꯥꯗꯒꯤ ꯍꯧꯔꯒꯦꯅ ꯑꯗꯨꯝ ꯈꯜꯂ ꯂꯩꯔꯅꯦꯕ ꯑꯗꯩ ꯅꯪꯁꯦ ꯃꯣꯇꯤꯚꯦꯁꯟ ꯂꯩꯔꯛꯇꯅꯀꯣ ꯍꯧꯗꯕ ꯌꯥꯗ꯭ꯔꯦ ꯈꯜꯂꯒ ꯍꯧꯔꯦ ꯍꯥꯏꯔꯁꯦꯕꯀꯣ ꯅꯪꯅꯅꯦ ꯆꯤꯠꯀꯨꯝꯕ ꯑꯝꯇ ꯇꯧꯗꯕꯤꯗ ꯇꯧꯕꯁꯦ ꯍꯞꯇꯥ ꯑꯃ ꯑꯅꯤ ꯅꯪ ꯐꯖꯅꯗꯤ ꯐꯣꯂꯣ ꯇꯧꯔꯝꯕ ꯌꯥꯏꯕꯀꯣ ꯑꯗꯣ ꯅꯪꯒꯤ ꯃꯣꯇꯤꯚꯦꯁꯟꯗꯣ ꯍꯦꯛ ꯃꯥꯡꯉꯛꯄ ꯃꯇꯝꯗꯅꯦ ꯅꯪꯅꯦ ꯐꯖꯅ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯅ ꯐꯣꯂꯣ ꯇꯧꯔꯔꯣꯏꯕ ꯑꯗꯨꯅ ꯅꯪ ꯔꯤꯖꯜ ꯑꯣꯏꯔꯔꯣꯏꯕꯀꯣ ꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯀꯣ ꯑꯩꯈꯣꯏꯅꯅꯦ ꯖꯪ ꯐꯨꯗꯀꯨꯝꯕꯁꯦ ꯆꯥꯕꯒꯁꯨ ꯀꯥꯏꯕ ꯂꯩꯇꯦꯕ ꯆꯥꯕꯅꯕꯨ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯒꯅꯦꯕ ꯑꯩ ꯏꯁꯥꯃꯛꯁꯨ ꯆꯥꯏꯕ ꯑꯗꯨꯝ ꯀꯩꯒꯤꯅꯣ ꯍꯥꯏꯕ꯭ꯔꯥ ꯑꯩꯁꯦꯀꯣ ꯖꯪ ꯐꯨꯗꯁꯦ ꯄꯥꯝꯁꯨ ꯄꯥꯝꯃꯦꯀꯣ ꯑꯃꯔꯣꯝꯗ ꯍꯥꯎꯕ ꯄꯣꯠꯅꯤꯅ ꯑꯩꯁꯦ ꯊꯤꯕꯣꯡꯁꯨ ꯈꯔ ꯂꯧꯖꯩ ꯍꯥꯏꯇꯥꯔꯦꯅꯦ ꯊꯥꯏꯅ ꯅꯣꯏꯔꯝꯃꯤꯗꯣ ꯆꯥꯕꯒꯤꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯖꯪ ꯐꯨꯗꯁꯦ ꯄꯨꯜꯂꯞ ꯀꯛꯊꯠꯂꯦ ꯍꯥꯏꯔꯒꯗꯤꯅꯦ ꯑꯩ ꯗꯥꯏꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯌꯥꯝ ꯕꯣꯔꯤꯡ ꯆꯨꯔꯒ ꯑꯩꯉꯣꯟꯗ ꯑꯩꯁꯦ ꯆꯥꯅꯤꯡꯗ꯭ꯔꯦꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔ ꯂꯩꯔꯅꯦꯕ ꯀꯣꯛꯁꯤꯗꯅꯦ ꯑꯩꯅ ꯆꯥꯗꯣꯏ ꯄꯣꯠꯁꯦ ꯁꯨꯛꯄꯥ ꯄꯥꯝꯗꯕꯤꯗ ꯂꯩꯔꯅꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯦ ꯑꯩꯁꯦꯀꯣ ꯑꯩ ꯈꯔ ꯂꯩꯔꯒ ꯖꯪ ꯐꯨꯗ ꯆꯥꯕ ꯌꯥꯗꯣꯏꯅꯤꯗ ꯕꯣꯔꯥ ꯆꯥꯕ ꯌꯥꯗꯣꯏꯅꯤꯗ ꯀꯥꯡꯍꯧ ꯆꯥꯕ ꯌꯥꯗꯣꯏꯅꯤꯗꯅ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯈꯜꯂꯒ ꯂꯩꯔꯒꯗꯤ ꯗꯥꯏꯇꯤꯡ ꯇꯧꯕꯁꯦ ꯀꯩꯁꯨ ꯑꯩꯉꯣꯟꯗ ꯊꯋꯥ ꯁꯥꯗꯦꯕ ꯍꯥꯏꯕꯗꯤ ꯗꯥꯏꯇꯤꯡ ꯇꯧꯕꯁꯦ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯇꯁꯦꯡꯅꯅꯦ ꯀꯣꯛ ꯀꯌꯥꯝ ꯊꯥꯗꯔꯒ ꯇꯧꯕꯗꯣ ꯑꯣꯏꯗ꯭ꯔꯦꯕ ꯃꯔꯝꯗꯤ ꯑꯩ ꯖꯪ ꯐꯨꯗꯇ ꯅꯣꯡ ꯐꯥꯗꯣꯛ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ ꯈꯣꯠꯂꯦꯅ ꯈꯪꯉꯛꯄꯁꯤꯅ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏ ꯋꯥꯈꯜꯗꯀꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄꯅꯦꯕ ꯑꯩꯈꯣꯏ ꯗꯥꯏꯇꯤꯡ ꯇꯧꯗꯣꯏꯁꯦ ꯑꯩ ꯑꯃ ꯍꯥꯏꯕꯤꯒꯦꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪꯅ ꯗꯥꯏꯇꯤꯡ ꯇꯧꯗꯣꯏꯁꯦ ꯊꯥ ꯑꯃ ꯊꯥ ꯑꯅꯤ ꯈꯛꯇꯪ ꯅꯠꯇꯦꯕ ꯃꯤꯅ ꯍꯪꯉꯛꯄ ꯌꯥꯎꯋꯦꯕꯀꯣ ꯕ꯭ꯔꯣ ꯗꯥꯏꯇꯤꯡ ꯇꯧꯕꯒꯤ ꯅꯪꯒꯤ ꯀ꯭ꯂꯥꯏꯟ ꯑꯣꯏꯕꯁꯦ ꯅꯪꯒ ꯒꯥꯏꯗ ꯇꯧꯕꯤꯕꯁꯦ ꯊꯥ ꯀꯌꯥ ꯆꯠꯃꯤꯟꯅꯗꯣꯏꯅꯣꯅ ꯑꯩꯅ ꯍꯥꯏꯌꯦꯕ ꯑꯍꯥꯟꯕꯒꯤ ꯅꯪꯒꯤ ꯍꯦꯕꯤꯠ ꯑꯃ ꯕꯤꯜ ꯇꯧꯕꯒꯤꯗꯤ ꯑꯣꯀꯦ ꯑꯩꯒ ꯊꯥ ꯑꯃ ꯆꯠꯃꯤꯟꯅꯕ ꯌꯥꯏ ꯑꯅꯤ ꯆꯠꯃꯤꯟꯅꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯪ ꯅꯁꯥꯁꯦ ꯁꯤꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯗꯥꯏꯇꯤꯡ ꯇꯧꯍꯧꯗꯣꯏꯅꯦꯕ ꯄꯨꯟꯁꯤ ꯆꯨꯞꯄ ꯗꯥꯏꯇꯤꯡ ꯇꯧꯍꯧꯗꯣꯔꯦ ꯍꯥꯏꯕꯁꯤꯗ ꯅꯪꯅꯀꯣ ꯀꯩꯅꯣꯅꯦ ꯑꯩꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯗꯥꯏꯇꯤꯡ ꯇꯧꯗꯣꯔꯦꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯣꯕ ꯍꯦꯟꯅꯕꯨ ꯅꯨꯡꯉꯥꯏꯊꯣꯛꯑꯣꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ꯭ꯔꯥ ꯄꯨꯟꯁꯤ ꯆꯨꯞꯄ ꯗꯥꯏꯇꯤꯡ ꯇꯧꯗꯣꯔꯕꯅꯤ ꯅꯪꯁꯦ ꯑꯗꯨꯝ ꯅꯣꯔꯃꯦꯂꯤ ꯇꯞꯅ ꯇꯞꯅ ꯑꯣꯏꯅ ꯇꯧꯗꯣꯏꯅꯦꯕ ꯅꯪ ꯊꯥ ꯑꯍꯨꯝꯃꯨꯛꯇ ꯅꯪꯅ ꯗꯥꯏꯇꯤꯡ ꯐꯖꯅ ꯇꯧꯔꯗꯕꯅꯤ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯊꯤꯅ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯁꯜꯂꯛꯀꯅꯦꯕ ꯑꯗꯨ ꯆꯥꯕ ꯌꯥꯗꯦ ꯑꯗꯥ ꯆꯥꯕ ꯌꯥꯗꯦꯅ ꯂꯣꯏꯅ ꯂꯩꯔꯛꯀꯅꯦꯕ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯅꯪꯁꯦ ꯊꯥ ꯑꯍꯨꯝꯗꯣ ꯍꯦꯛ ꯂꯣꯏꯕ ꯃꯇꯝꯗ ꯋꯦꯠ ꯇꯧꯕ ꯔꯤꯒꯦꯟ ꯇꯧꯔꯛꯀꯅꯤꯕ ꯃꯔꯝꯗꯤ ꯅꯪꯗꯣ ꯌꯥꯝ ꯋꯥꯅ ꯇꯧꯈꯤꯕꯅꯤꯅ ꯅꯪ ꯐꯣꯂꯣ ꯐꯖꯅ ꯇꯧꯕ ꯉꯝꯃꯔꯣꯏꯕ ꯑꯗꯨꯕꯨ ꯅꯪ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯠꯇꯣꯔꯕꯅꯤ ꯅꯪ ꯍꯧꯖꯤꯛ ꯑꯩ ꯖꯪ ꯐꯨꯗ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯕ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛ ꯑꯣꯏꯔꯣ ꯆꯥꯕ ꯏꯃꯨꯡ ꯃꯅꯨꯡꯒꯁꯨ ꯆꯥꯃꯤꯟꯅꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔ ꯆꯠꯄ ꯃꯇꯝꯗꯗꯤ ꯅꯪ ꯋꯥꯈꯜꯗꯁꯨ ꯑꯩ ꯁꯤ ꯅꯣꯔꯃꯦꯜꯅꯤꯀꯣꯅ ꯈꯜꯂꯒꯅꯦꯀꯣ ꯑꯗꯨꯝ ꯗꯥꯏꯇꯤꯡ ꯇꯧꯕꯁꯦ ꯐꯖꯅ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯅ ꯐꯣꯂꯣ ꯇꯧꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯔꯤꯖꯜ ꯎꯕ ꯉꯝꯒꯅꯦꯕ ꯑꯗꯨꯅ ꯖꯪ ꯐꯨꯗꯀꯨꯝꯕ ꯁꯨꯡꯆꯥ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯗꯨꯃꯁꯨ ꯊꯥꯗꯣꯛꯄꯤꯔꯣꯀꯣ ꯑꯗꯨꯒ ꯃꯔꯤ ꯁꯨꯕ ꯃꯇꯝꯗꯅꯦꯀꯣ ꯁꯤꯃꯁꯨ ꯆꯥꯕꯒꯤ ꯃꯇꯥꯡꯗꯅꯦ ꯑꯩꯈꯣꯏꯅꯀꯣ ꯍꯦꯜꯗꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯉꯥꯛꯇ ꯆꯥꯔꯤ ꯍꯥꯏꯔꯒꯗꯤ ꯍꯥꯎꯔꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩꯌꯦꯕ ꯁꯤꯁꯦ ꯑꯩꯁꯨ ꯑꯍꯥꯟꯕꯗ ꯇꯧꯔꯝꯃꯦ ꯑꯩ ꯊꯥꯏꯅ ꯑꯍꯥꯟꯕ ꯖꯤꯝ ꯁꯥꯟꯅꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯕ꯭ꯔꯣꯀꯣꯂꯤꯁꯦ ꯌꯥꯝ ꯐꯩ ꯍꯥꯏꯀꯣ ꯆꯤꯀꯟ ꯕ꯭ꯔꯦꯁꯅꯦ ꯕ꯭ꯔꯣꯀꯣꯂꯤꯅꯦ ꯑꯗꯨꯒ ꯊꯨꯝ ꯈꯔ ꯊꯥꯛꯑꯒ ꯑꯩꯁꯦ ꯁꯨꯞ ꯇꯧꯋꯦꯕ ꯑꯩ ꯑꯁꯥꯏꯗ ꯑꯩꯈꯣꯏ ꯁꯥꯏꯁꯤꯗ ꯆꯥꯏꯌꯦꯕꯀꯣ ꯑꯗ ꯑꯩꯁꯦ ꯑꯣꯒꯦ ꯇꯧꯔꯒ ꯑꯣꯠꯊꯣꯛꯑꯦꯕ ꯑꯣꯒꯦ ꯇꯧꯕ ꯅꯠꯇꯦ ꯑꯣꯠꯊꯣꯛꯑꯦꯕ ꯆꯥꯕ ꯉꯝꯗꯗꯅꯀꯣ ꯑꯗꯨꯒ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏ ꯃꯥꯗ ꯍꯥꯎꯍꯟꯕꯤꯌꯨ ꯍꯥꯏꯔꯒ ꯑꯩꯁꯦ ꯆꯥꯈꯤꯌꯦꯕ ꯑꯩꯈꯣꯏ ꯃꯥꯅ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁ ꯐꯖꯅ ꯍꯥꯞꯄꯦꯀꯣ ꯌꯦꯟ ꯁꯨꯞꯁꯦ ꯍꯦꯜꯗꯤꯁꯨ ꯑꯣꯏꯔꯒꯅꯦ ꯍꯥꯎꯕ ꯌꯥꯝ ꯌꯥꯕꯅꯦꯕ ꯑꯩ ꯀ꯭ꯂꯥꯏꯟꯈꯩꯗꯒ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯣꯏꯅ ꯊꯥꯔꯤꯅꯤ ꯁꯨꯃꯥꯏꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧ ꯁꯨꯃꯥꯏꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧ ꯌꯦꯟ ꯀꯃꯥꯏꯅ ꯌꯥꯒꯅꯤ ꯑꯣꯠꯁꯀꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯀꯃꯥꯏꯅ ꯊꯨꯅ ꯑꯃꯗꯤ ꯂꯥꯏꯅ ꯑꯃꯗꯤ ꯍꯥꯎꯅ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯀꯥꯏꯅ ꯇꯧꯋꯤꯅꯦꯕꯀꯣ ꯑꯗꯨꯅꯅꯦ ꯍꯦꯜꯗꯤ ꯑꯣꯏꯕ ꯑꯣꯞꯁꯟꯁꯦ ꯑꯩꯈꯣꯏ ꯃꯥꯅꯒꯗꯤ ꯊꯥꯏꯅ ꯍꯥꯏꯈꯤꯕꯅꯤꯅꯦ ꯅꯪꯅ ꯀꯩꯅꯣꯅ ꯑꯍꯥꯎꯕꯅ ꯆꯥꯅꯤꯡꯉꯤꯕ ꯑꯗꯨꯒ ꯋꯦꯠ ꯂꯣꯁꯅ ꯇꯧꯅꯤꯡꯉꯤꯕ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩ ꯑꯍꯥꯎꯕ ꯆꯥꯔ ꯀꯦꯖꯤ 35 ꯍꯦꯟꯅ ꯇꯥꯔ ꯕꯣꯗꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯇꯧꯔꯤ ꯁꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯦꯜꯗꯤ ꯑꯣꯏꯕ ꯑꯣꯞꯁꯟ ꯆꯥꯔꯛꯄ ꯃꯇꯝꯗ ꯍꯥꯎꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯁꯤꯃ ꯊꯥꯗꯣꯛꯄꯤꯌꯣ ꯑꯗꯨꯝ ꯍꯥꯎꯅ ꯆꯥꯕ ꯌꯥꯒꯅꯤ ꯍꯥꯎꯇ꯭ꯔꯒꯗꯤꯀꯣ ꯍꯥꯎꯇꯕꯁꯦꯀꯣ ꯍꯥꯎꯇ꯭ꯔꯒꯗꯤ ꯆꯥꯔꯝꯗꯥꯏ ꯈꯨꯗꯤꯡꯒꯤꯅꯦꯀꯣ ꯑꯩꯈꯣꯏꯁꯦ ꯑꯩꯁꯦ ꯍꯣꯔꯦꯟ ꯑꯗꯨ ꯆꯥꯗꯣꯏꯅꯤ ꯑꯗꯥ ꯆꯥꯗꯣꯏꯅꯤꯅ ꯑꯩꯁꯦ ꯕꯤꯠ ꯌꯥꯎꯗꯕꯤꯗ ꯂꯩꯔꯅꯦꯕ ꯆꯥꯕꯗꯣ ꯕꯤꯠ ꯌꯥꯎꯔꯣꯏꯕ ꯑꯗꯣ ꯌꯦꯟ ꯃꯐꯩꯒ ꯅꯣꯡ ꯐꯥꯗꯣꯛ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣꯒ ꯐꯦꯠꯀ ꯌꯦꯟ ꯃꯐꯩꯗꯒꯤ ꯂꯧꯔꯒ ꯆꯥꯕ ꯌꯥꯎꯋꯦꯕꯀꯣ ꯁꯤꯁꯦ ꯑꯩ ꯕꯤꯠ ꯌꯥꯎꯔ ꯂꯩꯔꯅꯦꯕ ꯑꯩꯁꯨ ꯍꯣꯔꯦꯟ ꯑꯩ ꯁꯤ ꯆꯥꯗꯧꯔꯕꯅꯤ ꯌꯦꯟ ꯑꯌꯥꯏꯕ ꯁꯤ ꯆꯥꯗꯧꯔꯕꯅꯤ ꯌꯦꯟ ꯁꯨꯞ ꯁꯤ ꯆꯥꯗꯧꯔꯕꯅꯤꯅ ꯑꯗꯣ ꯑꯩꯅ ꯀꯩꯒꯨꯝꯕ ꯆꯥꯅꯤꯡꯗꯕ ꯄꯣꯠ ꯍꯥꯎꯇꯕ ꯑꯣꯏꯔꯝꯃꯕ ꯑꯩ ꯕꯤꯠ ꯌꯥꯎꯔꯔꯣꯏꯕ ꯆꯥꯅꯤꯡꯉꯔꯣꯏꯕ ꯑꯗꯨꯝ ꯑꯗꯨꯅ ꯀꯩꯗꯧꯋꯤ ꯗꯥꯏꯠꯇꯣ ꯑꯗꯨꯝ ꯀꯥꯏꯔꯛꯑꯅꯦꯕ ꯑꯗꯨꯅ ꯏꯁꯥꯅ ꯄꯥꯝꯖꯕ ꯄꯣꯠ ꯏꯁꯥꯅ ꯆꯥꯅꯤꯡꯕ ꯃꯑꯣꯡꯗꯅꯦ ꯍꯥꯎꯅ ꯑꯗꯨꯝ ꯍꯦꯜꯗꯤꯁꯨ ꯑꯣꯏꯅ ꯆꯥꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯁꯤꯃꯗꯤ ꯂꯩꯁꯟꯕꯤꯔꯣ ꯉꯁꯤꯗꯒꯤ ꯍꯥꯏꯗꯤ ꯆꯥꯕꯗꯤ ꯍꯦꯜꯗꯤꯕꯨ ꯑꯣꯏꯔꯒꯗꯤ ꯍꯥꯎꯔꯣꯏ ꯍꯥꯏꯕꯗꯣ ꯑꯗꯨ ꯂꯩꯇꯦꯀꯣ ꯐꯔꯦꯕꯀꯣ ꯑꯗꯨꯒ 5ꯁꯨꯕ ꯑꯁꯣꯏꯕ ꯑꯃ ꯍꯥꯏꯔꯒꯅꯦ ꯑꯩꯈꯣꯏꯅ ꯆꯤꯟꯖꯥꯛꯁꯦ
ꯑꯈꯟꯅꯕ ꯆꯤꯟꯖꯥꯛ ꯑꯃ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯍꯩꯅꯕꯤ ꯑꯃꯁꯨ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯋꯥꯁ ꯇꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯒꯤ ꯃꯌꯥꯝꯁꯤꯅꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨ ꯆꯤꯟꯖꯥꯛꯇꯨ ꯆꯥꯕ ꯌꯥꯗꯦ ꯌꯦꯔꯨꯝ ꯃꯃꯨꯠ ꯆꯥꯕ ꯌꯥꯗꯦ ꯌꯦꯔꯨꯝ ꯆꯥꯕ ꯌꯥꯗꯦ ꯂꯐꯣꯏ ꯆꯥꯕ ꯌꯥꯗꯦꯅ ꯁꯤꯒꯤꯁꯦ ꯑꯩꯒꯤ ꯀ꯭ꯂꯥꯏꯟ ꯑꯍꯥꯟꯕ ꯀ꯭ꯂꯥꯏꯟꯁꯤꯅꯁꯨ ꯑꯩꯉꯣꯟꯗ ꯍꯪꯉꯤꯑꯕꯀꯣ ꯕ꯭ꯔꯣ ꯀꯩꯅꯣꯁꯦ ꯄꯤꯅꯠ ꯕꯇꯔꯒ ꯕꯅꯅꯥꯒꯁꯦ ꯋꯦꯠ ꯂꯣꯁꯀꯤ ꯑꯣꯏꯅꯗꯤ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯗꯥꯏꯅꯦ ꯍꯥꯏꯗꯤ ꯋꯦꯠ ꯒꯦꯟꯒꯤ ꯅꯠꯇ꯭ꯔꯅ ꯍꯥꯏꯕꯀꯣ ꯑꯗꯨ ꯂꯩꯇꯦꯕ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯑꯩꯈꯣꯏꯅꯅꯦ ꯆꯤꯟꯖꯥꯛ ꯑꯈꯟꯅꯕ ꯑꯃꯅ ꯑꯣꯛ ꯅꯨꯡꯇꯤꯖꯥꯒꯤ ꯆꯥꯔꯒꯁꯨ ꯋꯦꯠ ꯂꯣꯁ ꯇꯧꯍꯟꯕ ꯌꯥꯏꯑꯕ ꯅꯪꯒꯤ ꯀꯦꯂꯣꯔꯤꯁ ꯑꯅ ꯑꯃ ꯂꯩꯔꯤꯕ ꯁꯤꯒꯤ ꯀꯦꯂꯣꯔꯤꯁꯦ ꯐꯖꯅ ꯀꯥꯎꯟ ꯇꯧꯕꯤꯔꯒ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠ ꯑꯃꯗꯕꯨ ꯂꯩꯕꯤꯔꯕ ꯅꯪꯅꯦ ꯋꯦꯠ ꯂꯣꯁ ꯑꯗꯨꯝ ꯇꯧꯔꯛꯀꯅꯦꯕ ꯁꯤꯗ ꯑꯩ ꯑꯣꯛ ꯅꯨꯡꯇꯤꯖꯥꯒꯤ ꯆꯥꯔꯒꯗꯤ ꯅꯪ ꯅꯁꯥꯗꯤ ꯐꯔꯣꯏꯀꯣ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤꯀꯣ ꯑꯗ ꯑꯩ ꯍꯥꯏꯒꯦꯕ ꯑꯣꯛꯁꯦ ꯀꯦꯂꯣꯔꯤꯁꯦ ꯁꯤꯗꯒꯤ ꯑꯣꯛꯀ ꯀꯩꯅꯣꯒ ꯍꯥꯏꯒꯦ ꯀꯥꯡꯍꯧꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯒꯦ ꯀꯥꯡꯍꯧꯒ ꯕꯣꯔꯥꯗꯒꯤ 500 ꯀꯦꯂꯣꯔꯤꯁ ꯍꯥꯏꯁꯦꯕꯀꯣ ꯁꯤꯒꯤ ꯀꯦꯂꯣꯔꯤꯁꯤꯒꯅꯦ ꯆꯤꯀꯟ ꯕ꯭ꯔꯦꯁꯅꯤ ꯑꯗꯨꯒ ꯀꯩꯅꯣꯒ ꯆꯥꯛꯀ ꯁꯤ ꯑꯅꯤꯁꯦ 500-500ꯅꯦꯕꯀꯣ ꯋꯦꯠ ꯂꯣꯁꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯤꯒꯤ ꯀꯦꯂꯣꯔꯤꯁꯦ ꯆꯞ ꯃꯥꯟꯅꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯕꯨ ꯍꯛꯆꯥꯡ ꯐꯕ ꯍꯥꯏꯔꯒꯗꯤ ꯀꯥꯡꯍꯧ ꯕꯣꯔꯥꯗꯤ ꯅꯪ ꯖꯪ ꯐꯨꯗꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯊꯥꯎꯁꯨ ꯌꯥꯝ ꯌꯥꯎꯔꯅꯤ ꯑꯗꯨꯒ ꯃꯆꯪ ꯑꯣꯏꯕ ꯆꯤꯟꯖꯥꯛꯁꯨ ꯀꯩꯅꯣ ꯄ꯭ꯔꯣꯇꯤꯟ ꯀꯩꯀꯥꯁꯨ ꯌꯥꯝ ꯌꯥꯎꯔꯦꯕꯀꯣ ꯁꯣꯝ ꯅꯥꯀꯟꯗꯅ ꯌꯦꯟ ꯃꯊꯥ ꯑꯗꯩꯗꯤ ꯀꯩꯅꯣꯁꯦ ꯆꯥꯛꯁꯦ ꯁꯤꯗꯗꯤ ꯄ꯭ꯔꯣꯇꯤꯟꯒ ꯋꯥꯡꯗꯅ ꯀꯥꯔꯕꯁꯀ ꯐꯖꯅ ꯌꯥꯎꯗꯅ ꯌꯥꯎꯐꯝ ꯊꯣꯛꯄ ꯑꯐꯕ ꯂꯣꯝꯗ ꯌꯥꯎꯔꯅꯦꯕ ꯑꯗꯨꯅ ꯋꯦꯠ ꯂꯣꯁꯀꯤ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯆꯞ ꯃꯥꯟꯅꯖꯔꯒꯁꯨ ꯍꯛꯆꯥꯡ ꯐꯕꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯍꯦꯟꯒꯅꯤꯕ ꯁꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯌꯦꯕꯀꯣ ꯑꯗꯨꯃꯛꯄꯨ ꯑꯩꯅ ꯍꯥꯏꯁꯦ ꯆꯥꯕꯗꯤ ꯂꯣꯏꯅꯃꯛ ꯌꯥꯏ ꯁꯤꯅꯦꯕ ꯆꯤꯟꯖꯥꯛ ꯑꯃ ꯁꯤꯃ ꯑꯈꯟꯅꯕ ꯑꯃ ꯆꯥꯕ ꯌꯥꯗꯦ ꯑꯃ ꯂꯩꯇꯦꯕ ꯁꯤ ꯁꯨꯃꯥꯏꯅ ꯈꯟꯕꯤꯔꯣꯅꯦ ꯂꯨꯄꯥ ꯆꯥꯝꯃꯅꯦꯕ ꯅꯪ ꯅꯨꯡꯇꯤꯒꯤ ꯁꯤꯖꯤꯟꯅꯗꯣꯏꯁꯦ ꯂꯨꯄꯥ ꯆꯥꯝꯃꯁꯦ ꯅꯉꯣꯟꯗꯅꯦ 10 ꯆꯠꯄꯤꯗꯩ ꯁꯤꯖꯤꯟꯅꯕ ꯌꯥꯏ 20 ꯆꯠꯄꯤꯗꯩ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯂꯨꯄꯥ 50 ꯆꯠꯄꯤꯗꯒꯤ ꯁꯤꯖꯤꯟꯅꯕ ꯌꯥꯏ 10 ꯆꯠꯄꯤ ꯀꯩꯅꯣꯕꯨ 100ꯁꯤꯕꯨ ꯁꯣꯜꯂꯒꯗꯤ ꯌꯥꯔꯦꯕ ꯁꯤꯗ ꯅꯪꯅ 100ꯁꯤ ꯁꯣꯟꯕ ꯌꯥꯔꯦꯅ ꯂꯨꯄꯥ ꯆꯠꯄꯤ ꯉꯥꯛꯇ 100 ꯆꯠꯄꯤ 100ꯁꯤ ꯁꯣꯜꯂꯒꯗꯤ ꯅꯪ ꯑꯗꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ ꯅꯪ ꯊꯤꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯒꯗ꯭ꯔꯕ ꯂꯨꯄꯥ ꯆꯠꯄꯤꯗꯣ 100 ꯁꯣꯟꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯔꯣꯏꯀꯣ ꯑꯗꯨꯅ ꯀꯩꯗꯧꯔꯦ 10 ꯆꯠꯄꯤ ꯑꯅꯤ 50 ꯆꯠꯄꯤ ꯑꯃ 20 ꯆꯠꯄꯤ ꯑꯃ 5 ꯆꯠꯄꯤ ꯑꯅꯤ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ 100 ꯁꯣꯟꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯍꯦꯜꯗꯤ ꯑꯣꯏꯕ ꯑꯣꯞꯁꯟꯈꯩꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯆꯤꯟꯖꯥꯛꯇ ꯇꯧꯔꯒ ꯁꯣꯜꯂꯛꯄꯅꯦꯕꯀꯣ ꯑꯗꯨꯕꯨ ꯑꯈꯟꯅꯕ ꯆꯤꯟꯖꯥꯛ ꯑꯃꯗꯤꯅꯦ ꯁꯤꯃ ꯆꯥꯕ ꯌꯥꯏ ꯁꯤꯃ ꯆꯥꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦꯕꯀꯣ ꯁꯤꯅꯦꯕ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯋꯦꯠ ꯂꯣꯁ ꯇꯧꯅꯕ ꯍꯣꯠꯅꯕꯗꯅꯦ ꯍꯧꯖꯤꯛꯀꯤ ꯑꯁꯣꯏꯕ ꯃꯉꯥꯗꯣ ꯗꯥꯏꯠꯇꯒꯤ ꯀꯥꯔꯗꯤꯑꯣꯗꯅ ꯍꯦꯟꯅ ꯐꯣꯀꯁ ꯄꯤꯕ ꯑꯦꯛꯁꯔꯁꯥꯏꯁ ꯀꯥꯔꯗꯤꯑꯣ ꯌꯥꯝ ꯍꯦꯟꯅ ꯇꯧꯁꯟꯕ ꯑꯗꯒꯤꯗꯤ ꯖꯪ ꯐꯨꯗ ꯑꯆꯣꯏꯄ ꯑꯝꯇ ꯆꯥꯕ ꯌꯥꯔꯣꯏ ꯗꯥꯏꯇꯤꯡ ꯇꯧꯔꯗꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯃꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯜꯗꯤ ꯑꯣꯏꯕ ꯑꯣꯞꯁꯟ ꯆꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯐꯨꯗ ꯆꯥꯔꯒꯗꯤ ꯍꯥꯎꯔꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯗꯨꯃꯁꯨ ꯊꯥꯗꯣꯛꯄꯤꯔꯣꯀꯣ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯂꯥꯁ ꯑꯣꯏꯅ ꯆꯤꯟꯖꯥꯛ ꯑꯈꯟꯅꯕ ꯑꯃ ꯀꯛꯀꯗꯕꯅꯤ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯋꯦꯠ ꯂꯣꯁꯀꯤ ꯃꯇꯥꯡꯗ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯃꯇꯝꯗꯅꯦꯀꯣ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯈꯩꯗꯣ ꯊꯥꯗꯣꯛꯄꯤꯔꯣ ꯑꯗꯨꯒ ꯅꯪꯁꯦ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠ ꯑꯃꯗ ꯂꯩꯈ꯭ꯔꯅꯦ ꯆꯥꯈꯠꯂꯛꯄ ꯃꯇꯝꯗꯅꯦ ꯅꯪꯁꯦ ꯋꯦꯠ ꯂꯣꯁ ꯀꯝꯄꯜꯁꯔꯤ ꯇꯧꯔꯛꯑꯅꯦꯕ 2026ꯁꯤꯗꯗꯤ ꯑꯃꯨꯛꯇ ꯋꯦꯠꯇꯣ ꯐꯖꯅ ꯍꯟꯊꯍꯜꯂꯣꯀꯣ ꯍꯧꯖꯤꯛꯀꯤ ꯑꯁꯣꯏꯕꯈꯩꯒꯗꯣ ꯁꯨꯛꯇꯧ ꯇꯧꯕꯤꯔꯅꯨꯀꯣ ꯑꯗꯨꯒ ꯌꯦꯡꯉꯤꯕ ꯅꯪꯁꯦꯀꯣ ꯋꯦꯠ ꯂꯣꯁ ꯇꯧꯔꯒ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯆꯦꯟꯖ ꯇꯧꯕꯗꯅꯦ ꯑꯩꯅ ꯄꯔꯁꯣꯅꯦꯜꯂꯤ ꯒꯥꯏꯗ ꯇꯧꯕ ꯄꯥꯝꯕꯤꯔꯒꯗꯤꯅꯦꯀꯣ ꯀꯃꯦꯟꯗꯅꯦꯀꯣ ꯂꯤꯡ ꯑꯃ ꯌꯥꯎꯔꯝꯒꯅꯦꯕꯀꯣ ꯀꯃꯦꯟꯒꯤ ꯄꯤꯟ ꯀꯃꯦꯟꯗ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯂꯤꯡꯗꯨꯗ ꯇꯛ ꯂꯥꯎꯅ ꯅꯝꯕꯤꯔꯣꯀꯣ ꯑꯗꯨꯒꯤ ꯂꯤꯡꯗꯣ ꯍꯦꯛ ꯅꯝꯕ ꯃꯇꯝꯗꯅꯦꯀꯣ ꯌꯨꯇ꯭ꯌꯨꯕꯇꯒ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯐꯪꯗ꯭ꯔꯤꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯃꯀꯣ ꯍꯥꯏꯗꯤ ꯋꯦꯠ ꯂꯣꯁꯀꯤ ꯁꯣꯂꯨꯁꯟ ꯑꯃ ꯇꯥꯛꯊꯣꯛꯄꯅꯦꯕ ꯁꯦꯀ꯭ꯔꯦꯠ ꯑꯃ ꯇꯥꯛꯊꯣꯛꯄꯅꯦꯕꯀꯣ ꯑꯗꯨꯒꯤꯗꯣ ꯅꯪ ꯍꯧꯖꯤꯛꯀꯤ ꯂꯤꯡꯗꯨꯗ ꯆꯪꯉꯒ ꯚꯤꯗꯤꯑꯣ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯗꯣ ꯐꯖꯅ ꯌꯦꯡꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯅꯁꯥꯒꯤ ꯁꯤꯠ ꯔꯦꯖꯤꯁꯇꯔ ꯇꯧꯁꯟꯕꯤꯔꯣꯕ ꯑꯩ ꯏꯁꯥꯃꯛꯅ ꯀꯦꯖꯤ 30 ꯍꯦꯟꯅ ꯇꯥꯔꯛꯈꯤꯕ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯅ ꯀꯦꯖꯤ 10 ꯍꯦꯟꯅ ꯇꯥꯕ 30 ꯍꯦꯟꯅ ꯇꯥꯕꯗ ꯁꯤꯖꯤꯟꯅꯈꯤꯕ ꯋꯦꯠ ꯂꯣꯁ ꯃꯦꯊꯠꯁ ꯀꯩꯗꯣ ꯍꯧꯕꯗꯒꯤ ꯂꯣꯏꯕꯧ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯅꯅꯦꯀꯣ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞꯇ ꯑꯩꯅ ꯄꯔꯁꯣꯅꯦꯜꯂꯤ ꯒꯥꯏꯗ ꯇꯧꯔꯒ ꯇꯥꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯅꯁꯥꯒꯤ ꯁꯤꯠꯇꯣ ꯔꯦꯖꯤꯁꯇꯔ ꯇꯧꯔꯣ ꯍꯧꯖꯤꯛꯀꯤ ꯂꯤꯡꯗꯣ ꯑꯗꯨꯗ ꯆꯪꯉꯒ ꯚꯤꯗꯤꯑꯣꯗꯣ ꯍꯥꯟꯅ ꯌꯦꯡꯊꯣꯛꯑꯣ ꯁꯤꯅꯤ ꯋꯥꯔꯤꯕꯨ ꯐꯔꯦ ꯕꯥꯏ ꯕꯥꯏ